ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯅꯕ Shelter for Urban Homeless ngasi Municipal Administration Housing and Urban Development Minister Yumnam Khemchana sangakhre Center Manipur amadi United Naga Council ki marakta nakal ahom gi wari haibadi tripartite talk ngasi New Delhi da pangthokre mathang lagliba November 15 da Senapati da amukka hana wari sanagadauri tha amagi advance yauna October thagi tax devolution gi sanpham Ministry of Finance na Manipur gi oina lupa koti 1963 kaitharakre amade hiyang thang laidam bidang asi meragi nipan ba irai numit asigi ayu angan badagi hauna mau sadagi chanaduna lakhiba bor lai khurumbagi thoram lining lai solga loinana pangthokre kuramjare ISCOM news ki manipuri paw miyang tabiri bapum namakpo taram nokjari haujik mapung oiba paw pijari Mamang sahidagi hauna Manipur da thoglakhiba irang asina maram oiraga lanjanna raktuna laifam chafam sufam nompham leitaba miyoi kayagi khallaga makhoina leinanaba National Urban Livelihood Mission ge Din Dayal Antodaya Yojana gi makhada Porompat ke Janems Hospital manakta saba Shelter for Urban Homeless ngasi Municipal Administration Housing and Urban Development Mahut Rural Development and Panchayati Raj Minister Yumnam Khemchana sangakhre Mahut ke Commissioner M Joy Loinana Director Mahut NG Bhogendra yauna pangthokiba sangabagi thauram aduda Minister Yumnam Khemchana haikibada maru oina more amadi Churachandpur dagi lanjenna rakhiba miyam adugi khallaga saba shelter home singni athuba matamda lanjenna duna laifam leitriba miyoi kaya thamnaba silli ngasi sangari home sing Makhage ground floor yauraga punna ka yankhai leibani ka amamamda kitchen amade wardroom masagi yauzare masina khara makhaidi awaba taraba leifam leitriba miyamge kharadi leifam phangalagani haina minister na makatana phongdoki sarkarna rail ke singalisi yangwara sarkar silaganda sabu to walande hayrasu masing yaba rail ke leibina punamak inna the changsu wagi si shelters da the 50 bedded isame no 50 bedded condition si sometimes si dormitory family rakadona 50 mak the sillang ngarasu asinbal changsu sillaga sarkar na pidiba chaba thapagi pisadul mathakta the samna department already si to phamung tumnawa the mupaki da kadoda kitchen ki kari gas connection loina ready thame sida labor sindu the basic power issue to rural level to at the same time ko ki department su the sida labor ba ne sigi marakali ko caretaker mane the super mane ko da to piraga ko da ye janna da agi amani gamsu ko ni khalaga da do sinjai Nakalamanamda Minister Yumnam Khemchana ngasi ayuk singja mai chinga makhongda nauna saba chinga kaithel sangakhi hariba kaithel ase maru oina maring phurupki yensang napi yonba ima ibel sing loinana manak nakpada leiriba miyamge khudong chadaba sing adu yenglaga kaithel ase samgat khibani ngasi kaithel sangabagi thoram aduda maring phurupki ima ibel singi maikaidige minister gi mafamda yensang napi loinana maring lengyan fi khudol tamkhi ngasi gi thoram aduda commissioner Mahut M Joy Singh Director Mahut N Bhogendra Singh SP Imphal East K Megachandra amade akoibagi miyoi kayana saruk yakhi United Naga Council UNC ge mihut kangbo amaga Government of India Government of Manipur nigi marakta ngasi New Delhi da maikai ahom ge oiba mifam ama pangthokre ngasi ge nakal ahom ge mifam aduda thoidokpa waroisan amade purakpa ngamkhidre ngasi ge mifam adu maru oina haukiba chahi ingkumja 2013 ki December nepal da Manipur government na thokiba notification amagi matung ina Manipur da nauna district taret semkhiba adubu amuk hana chadna handa bahaiba United Naga Council na talibi demand aduge matangda maru oiba wafam oina khanaki mifam aduna
चप चाबा वरिसन अमा पुरक्पा ngamkhidrabasु amuka hana senapatida lagliba November 15da nakal ahumna mifam amuk hanna phaminna haina yanakhi ngasigi nakal ahumgi mifam adu Government of India gi mihot oiriba Ministry of Home Affairs ke North East ke advisor AK Mishra na lusingki Manipur government ki maikai Chief Secretary Dr. Vinit Joshi amade Home Commissioner and Ashok Kumar na mahutsin ki United Naga Council ge maikai mihut taret na mifam adu da saruk yakhi Tha amage advance yauna October thagi tax devolution gi sanpham Ministry of Finance na Manipur gi oina lupa koti lesing amachani humudra taru kaitharakre Union government na tha sigi oina state government singda pitharakba tax devolution gi tha amage installment yauna October thagi apunba sanpham lupa koti ama lakh humudra nipal chama humudra humdoi thadorakre apunba sanpham asigi manungda advance installment gi sanpham lupa koti lesing marfu mapan lakh marfu taru lesing yankhaini October amadi November tha asi leibak asigi oina mahausagum harau kumhaigi matam oibana state lengak singda sel thumgi awaba mayok nadana ba October thagi mathakta ahenba advance installment amage sanpham yauna tha asigi tarada Union government na tax devolution gi sanpham sing adu thadokibani haina Ministry of Finance ki maikai dege khanghalakle Governor Lakshman Prasad Acharya amadi Chief Minister Nongthoman Birena Durga Puja kumhaina lakpada Manipur gi miyamda yafa paujel pirakli Governor madi Chief Minister na tongan ba khutyek biduna thadorak paserol amada Durga Puja asi sahi khudingi October thada pangthoktuna lairimbi Durga gi irat thongni pangthoi phatababu aphabana kudum chanba mai pakpagi kumhai Durga Puja asi Hindu laining chatpasingi maru oiba kumhai singi manungda amani mythology gi matung ina kana amatana hatpangamdraba hingsaba mahisurmuso lairimbi Durga na hatki kumhai asina miyoi amana tawriba thabak pairiba sinpham aduna khudingmak lepangamba natte mahausana bibiriba kanglon sing asidage miyoi amatana lana chapangamde haiba paujel piri aikoina kumhai asina lakpada achumba thabak tawduna miyoi amatabo sokhandana aikoigi Kunai gi damakta amatta oina thabak tawminasi lamdam asida oiriba tangdu laitadabagi phibam asi aikoi puna hotnaminaduna ingsikpa puraknaba hotnasi lairembi Durga na aikoi bu thangna pangal pina biduna tongan ba kanglup singi marakta machan manau oibagi nungai badu pina ba haina su Chief Minister N Birena makhatana paujel pirakle Hiyang thang lairembida asi meragi nipani panba irai numit asigi ayu anganbadagi hauna mahausadagi satnaduna lakhiba bo lair khurumbagi thauram laining la solga loinana pangthokhrei masing yamlaba miyam maru oina inkhalakliba lesabi macha kayana hiyang thang lairembida lai khurumba laknakhi bo lai khurumba asigi maru oiba thauram ama oiriba sandhi puja ayuki pung taruk khara helakpada hauki sandhi puja gi thauram loina khrabasu miyamna sikna chaina bangamdana lai khurumba haujiksu laknari hiyang thang lairembigi Sangpamge lambigi mataida dukan kayada makhal makha kayagi sanapot sing yauna potsai kayasu yonaki miyamna lai kurumba laknaba aduda asoi angam thoktanaba Manipur Police Indian Red Cross Society Manipur branch arambai tengolge member kayana saksil thorang kaya haujiksu makhatana lakhatki Lagliba meragi tara mangani panba sagwal sanimita sana konungda chahi khudingi pangthoktuna lagliba mera ho songba thauram handak chahi asigi oina sumai pakna singmi tami anina punna saru yaminaduna pangthokadoriba thauram asiga mari lena nangase ining thong leisemba sana jawbana mifam mapu oiduna state level organizing committee ke mifam sana konungda pangthokre haribe mifam aduda mera ho songbagi thauram mai pakna section na pangthoknaba wafam singkhana naina khi ngasigi mifam aduda Manipur Police के IGP Dr. I.K. Muiva Arts and Culture के Commissioner M. Joy DC Imphal East Kumanthep Daina DC Imphal West T.S. Kiran Kumar Sana Konung Uttra Sanglen Manipur Pandit Loi Sang Laining Thok Sanamahi Temple Board के Mihut Kayana Saruk Yakhi
Security force na singa madi tampaki chingna ningai oiba mafam singda makata na thiba humbagi thabak chathabada khutlai kaya phagat pangam khre Bispu district ki Aigizang village amadi uyok ki marakta lairiba IVR ki akoibagi mafam dagi phagat pangam khraba khutlai sing adudi CMG ama tear gas gun ama 9mm pistol ama 9mm pistol magazine ama kapa yariba nungmai maru Taramari 303 sniper rifle ama SBBL ama IED ama HE hand grenade ani death smoke grenade ani baofeng radio set ama blank round ani anti-ride rubber bullet manga 36 tube launching 1A 3 tier smoke cell 50 meter ama tier smoke cell zili 135 ama the smoke cell CS ama WP grenade number 80 ani with piercing cell ani 36 IC hand grenade arming ring ama the smoke cell norman ama the smoke cell soft notch ama amadi daimaka grenade anti-ride amani haina police ki report hairi nakalamaramda Imphal East district Kyamgai maning lekai dege lona thingkrabala lolup KCP PWG ge active cadre maso Manipur police na phagat pangam khrei phagalaba myo adugi maming mayang nambam Dhanmir Elaj Dhanabir Elaj Awangba Elaj Lanchenba chahi kuntramapal apokpa lekhidraba mayang lambam Nobinni Kyamgai maning lekai de leiba mayimdagi police na Nobinbo phakibani Chahi amaga thamanga henjilaklaba irang asina mahosagi phibamda hanjilakpa ngamdana lairiba red zone amasu oiriba Kangmongi akoibada makhal amatagi senkhai thumkhai tobiganu haina all Kangmong clubs coordinating committee na phongdoraklei Kangmong Maistam Lekai gi panthoibi sanglenda pangthokpa mifum amada committee gi secretary P Kiran Kumar na hai Kangmong da thoaningdaba thodok wathok kaya thoktanaba khul asibo ngakthok jananaba kana honariba asi gi yangbiraga makhal amatagi senkhai thumkhai makhata na su tobidanaba haina lamdam asigi miyamda Kangmong gi apunba club mari lekai mapangi village development committee amasung lekan maipangi maira paibi singna haijarak pakaloinana mari leinaba pumnamaki mafamda appeal tawrakle lekai mapangi apunba maira paibi amasung lekai mapangi advisory committee loina Kangmongi club mari punjalaga apunba body ama oriba all Kangmong clubs coordinating committee haiba club mari gi apunba koi sasal siga punjal harga Kangmonga makhal lamatagi senkhai thungkai makhata na tobidanaba miyang mafamda ningsinjari Hoji pauge manak thana tenba break matang laujari Tarit Chuba Irembam Saurengi Mapok Numit Ningsing Thorung Gamari Lenana Iramdam Gitakta Mahiroi Singwaring Ibagi Athoi Ahen Tanabama Lakliba October Gitang Kungi Ayupung Taramathoi Dagi Numit Yungamatum Pung Ama Phauba Wakaitel Laiba Ratan Kumar Memorial English School Amashung Pitambara English School da Pangthok Saragani Irengbam Chauren Memorial Trust na ahan boina sinjariba wareng iba changdamnaba asigi hiramna responsibility of the indigenous people to preserve the integrity of Manipur haibadi Manipur gi apunba saktam ngakpada yelhomi singna lawgadaba thodang haibasini changdamnaba asi English amasung Manipuri lon anigi manungda mahairoi singna apamba khanduna iba yagani Manipuri lon gi oinadi mitei mayek natraga Bengali mayekta ibasu yagani Manipur gi apunba saktambu kahendana ngaktuna thammangamgadaba Manipuri iraisha amamam ohinna bohanabagi pandamda pangthok sagadoriba wareng ibagi athoi ahen tanaba shi category ani thokna khaidok jagani ahanbada class 8 tagi 10 phawagi ama ani subadana class 11 dagi masigi mathakta laiba mahiroi singi ama mamangda rules and regulation number 1 da thamkiba wapam singdugi mathakta university amadagi pass torklaba mahiroi sing sangdamnaba asida saruk yaba yagani haiba anoba rule asisu hapsinjare Iramdam iraipa ku nungsijaba amadi iraipa kidamakta hingba ngamnanabagi wakhalonda sinjariba sangdamnaba asida iramdam asida laibiriba mahiroi sing huruk kanglup khudingmakna saruk yabiduna mapung phahan biu haiduna sinjal langjariba Irengbam Chauren Memorial Trust ki maikaidagi laibak miyamda nolukna paujenjari Phom phangpham
Kwakaitel Akham Laikai Delaiba, All Manipur United Clubs Organization Amuko Amasung, Kwakaitel Thongjum Laikai Delaiba, Manipuri Students Federation MSF ki office sing. Communist Party of India Marxist Kundrakpam Local Conference ngasi Uyumpok maning lekai de pangthokrai conference aduda mamangi conference tagi hauzik phawbada laikhidraba members sing maru oina party asige general secretary Sitaram Yachurina manung matam sadana laikhidabada awaba phongdoki conference aduna member tara mangana saba CPI MG Kundrakpam Local Committee ama sembaga loinana nomaithin thoibabu secretary amasung yumnam saratbu assistant secretary oina khanki. Voculture Northeast na Traveling Book Fair haina mingthon ba chayol amagi lairik ki mela ngasi Library and Information Center Kaksing da hawdokre lairik pabagi hainabi thamna pa pandamda pangthokliba book fair asida ahongba mamalda makhal makha kayagi lairik sing phangli Kaksing da ahan bo ina pangthokliba lairik ki mela asina matung tarakpada Manipur gi tongan tongan ba district singda amade awang nongpok singi mafam sing koina satuna reading community sagana bahonari book culture gi book curator pukrambam yohana phongdoki bada pangthokliba lairiki mela asina ahongba mamalda lairik sing ase phanghanduna reading community amasung reading environment ama sagana bahona bani pangthokliba lairiki mela asida miyamna saruk yaduna lairik paba khunai ama punna semgat minasi haina yohana haiki makhal makha kayagi lairik sing fiction non fiction academic children's book Manipuri literature Northeast titles sing ahongba mamalda discount da phangbigani lairiki mela ase lakliba October 13 phawba chathagadabani National S Control Organization nako amadi Manipur State S Control Society Max anige mijeng makhada intensified IEC campaign gi sarugama oina HIV amadi sexually transmitted infection singe matangda village level awareness ama ase Imphal West District ki Thaurism Yumjau Lairembe community hall da pangthokrai Link Workers Scheme Imphal West PP ona sinduna pangthokiba awareness program aduda akhang ahikayana wangangki Hauzik sanabagi pao mo pizeri. Masiki sanabagi pao da All Manipur Football Association na sinduna taramanga suba amfa Senior Women's Football League lak libe December taradagi hauduna satharagani haina Secretary L. Jyotir Moy Royna khudyak piduna thadora paserol amada khangalakli serol asina makataraduna league asida saruk yagadawri ba team amadi club singna lak libe November ani dagi kunmanga fawbagi manungda CMS loisan gadabani loinana CMS ki form November tara fawbada thazilakadabani haina su serol asina makatari All Manipur Football Association na thadora paserol amagi matung ina All India Football Federation na Manipur dagi TS tababibo Nepal na yumbo oraga Kathmandu da chaliba tha sigi taramanga diki hauraga kuntra pawba pangthokadawriba SAF Women's Championship da saruk yagadawriba India ge Senior Women's Team ge manager oina khalakpada State Association amphana thadora paserol da harauba phongdorakle Manipur Amateur Boxing Association na sinduna chaliba tha asige kunma thoidiki hauraga kunma pan fawba Komalampak Sports Complex ke boxing arena da pangthokani thaurang lamba anirak suba governors cup boxing championship lakliba November mangadagi hauraga tarahumde fawbada oina pangthoklagani haina serol amada khangalakle serol asin makha taraduna championship asida saru yagadawriba boxer singna thasigi kuntra fawbagi manungda mari lenaba document sing Manipur Amateur Boxing Association ge office ta khosinara kadabani haina su khangalakle Imphal West District Football Association na sinduna haukiba September kulhumdoi dagi hauduna pasoi part 2 gi pamyal ground da team tarukna saruk yaraga satharakliba kunmari suba super division football league ke ngasi sanakiba match amada KYC khurkhulna UYC irom mezrau bu goal ahum amada maithibe pikhi match asi mai pakraba KYC gi goal ahumna El Risikanta I Arjun amadi TS Tonsina mathang sina match ke minute nifu nipal yankai mari amadi Marfumathoi Chappada Sanki
Match asida YU sige amata ngairaba goal na match ki minute rumbudra satpada TS Robert na sanki satharakliba lega sige ngasi sanakiba atopa match ta SDC samurauna IFC lamphelbo goal ani amada maitiba piki match asi mai pakraba SDC ki goal anina Straki samade Y utam na match ki minute nei fuhumdoi amade humudra ni pal satpada mathang sitna temgi goal amamam sanki match asida IFC ge amata ngairaba goal na match ki minute amat satpada Rezuisna sanki leg asige hayang match leiroi Manipur University Sports Committee gi mideng makhada Thambal Mari College oinam na sinduna oinam Ibeton Devi Memorial Manipur University in the college volleyball men and women tournament saliba thasigi koni thoidi ge hauduna satharagani haina Thambal Mari College thadorakba serol amada khangalakli General Cinema Kadaraduna, tournament Asada, Saru Yagadoriba, Manipur University affiliated college Jamade, institution Singna, Saru Yabagi, General Singh, Manipur University Sports Committee da, Tazilaknaba, Apple Taurakle. All Manipur Volleyball Association Sinduna Komalampak Sports Complex ki Indo Hall amade National Sports University ki volleyball court ta ngarangdagi hauduna satharagliba kulumdoi suba sub junior amade nifunipal suba senior men's state level volleyball tournament ke ngasi sanakiba sub junior boys ki quarter final lineup loi khrei kangnop asigi ngasi sanakiba match singda YPC isokna TRYVC ukrulvo stretch chata ani sinoda maitiba piki UKVC Kamjongna CDVA Chandelbo set ani amada maithiba piki NYVA Nauremna SUWC Irengbambu stretch set ani sinoda maithiba piki DVA Tawalna SCYC Senjam Chirangbo stretch set ani sinoda maithiba piki YPC Isokna TYC Tendong Yanbo stress set ani sinoda maithiba piki subjunior Kanglup asigeng asisanakiba group lekki aroiba master YGC Wakhongna CDVA Chandelbo stress set ani sinoda maithiba piki hayang ayo pungnipal tabadagi subjunior boys ki quarter final match sing sanaragani tournament asigeng asisanakiba sine women's ke match singda SCYC Sanjam Chirangna NSU Imphal bu set ani amada maithiba piki TRYVC ukrulna MPSC Manipur Police Post stress set ani sinoda maithiba piki SDVA Senapatina NYVA Naurembu set ani amada maithiba piki KDVA Kamjongna NDVA Nonebo set ani amada maithiba piki amaramda TRYVC ukrulna CDVA Sandelbo stress set ani sinoda maithiba piki cinemans king asi sanakiba mesingda amimwaido mayang Imphal KDVA Kamjongbo set ani sinoda maithiba piki TRYVC ukrulna Eagle ukrulbo set ani sinoda maithiba piki NYVA Nauremna YPC isokpo set ani sinoda maithiba piki SBA Haikruzamna SDC Samurobo set ani sinoda maithiba piki MPSC Manipur Police na Azio Inambo set ani sinoda maithiba piki ngasige arobe master amimwaido mayang Imphal na sedo nongmai khongbo set ani amada maithiba piki ngarangdagi hauduna chatharakleba tournament asida senior men's kanglupta team kunna group marida saruk yari senior women's kanglupta team mapanna group anida saruk yari loinana sub junior boys kanglupta team tarani thoina group marida saruk yari bani arobe bano eba pau amok Lanjena duna leriba miyamgi khudongchaba fanganaba Center for Urban Homeless ngasi Municipal Administration Housing and Urban Development Minister Yunam Khemchanna sangakhre Center Manipur amadi United Naga Council ge marakta nakal ahumgi wari habadi tripartite talk ngasi New Delhi da pangthakre mathang labriba November 15 da senapati da amukhana wari sanagadauri tha amagi advance yauna October thagi tax devolution gi Central Ministry of Finance na Manipur go inalupa koti de singa machani hudataru kaitharakre Yang thang lai nang bidang asi meraga nipan ba irai minute asige ayu angan bedagi hauna mahusabagi satladina lakhiba
bor lai kurumbagi thauram laining lai solgalena pangthokre Hazu phabagi wani ISCOM news ki Manipuri paw matang asidalo sinjari makatha pa paw mongai minasi